ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨ ꯑꯃꯁꯨꯡ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯍꯨꯝꯗꯣꯏꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯍꯤꯃꯥꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯨꯃꯥꯔ ꯔꯥꯝꯅꯤꯀꯥꯟꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯍꯥꯏ ꯀꯣꯍꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯒꯥꯔꯣ ꯀꯨꯀꯤ ꯀꯆꯥꯔꯤ ꯀꯥꯔꯕꯤ ꯑꯃꯗꯤ ꯅꯦꯄꯥꯂꯤ ꯒꯣꯔꯈꯥꯁꯤꯡꯗ indigenous inhabitant certificate natraga permanent residential certificate pinabagidamag enumeration exercise ama pangthoklagani hairiba enumeration exercise ase garo kuki kachari amade karbigi oina nagaland da kumja lising amaga chamapan humpu gi december tang amagi mamangda khunda leitaraglaba sing oigani amaromda nepali gorkha singide kumja lising amaga chamapan nifu gi december tang kunthra mathoi faubagi mamangda nagaland da khundaraglaba oigadabani haire enumeration exercise ki thabag ase Kohima gi DC office na village amasung town gi level da pangthokani exercise pangthokpagi enumeration sit ado village council gi chairman municipal council gi chairman area administrative officer garo kachari kuki karbi amade nepali gorkha gi chairman president amade district adu gi DC na counter sign tawgani final enumeration ki sheet ado home department ki commissioner da lankhalaba matung cabinet ta putoktuna aroiba warep ama lawgani JSC gi october tang 19 dagi enumeration exercise ka mari lainaba thabak thauram sing paikhat pa hobaga loinana mathang chahi gi may tang 6 ta enumeration gi final list phongani haina Kohima gi DC Kumar Ramnikanna thopa notice asina makhatari amaromda handak marak Nagaland da illegal immigrant kaya changhalagliba se mapung phana laksinaba Dimapur police na illegal immigrant sing sathok sasin toba yai haina chingnaba interstate ki entry point amade Dimapur railway station ki checking counter na chingba mafam kayada pung kunmari akanba section thorang lokhatpa haukhre illegal immigrant ka mari lainaba wafam singi matangda NGO amade CSO singnasu police control room da pau piraktuna athubada action lokhatpa ngamnaba mateng pangbiu haiba wafam Dimapur police ki commissioner na khangalakle Amaromda Nagaland Lengakna Lokalakliba Kongtang asi Northeast region da Lairiba Yellow Furup Singh Ngak Senabani Haina Manipurgi Chief Minister Nongthambam Birena Phongdorakli Hiramasiga Mari Lainana Chief Minister N Birena Mahaki social media gi account ta thagalakba post amana hai Nagaland da illegal immigrants sing khandong naba tongan ba furup mari gi kumja lising amaga chamapan humpuhumdoi da base year oibaga loinana furup amagina kumja lising amaga chamapan nifu da base year oina Nagaland lengakna lauthokre masiga manaba mongda aikoige yumthang nariba Mizoram dasu kumja lising amaga chamapan yankhai mathoi da base year oiduna lam leiba yonbagi matang da khongthang lokhatpa laikre Manipur gi oina su mitop khandokpagi thabaga se kumja lising amaga chamapan humpu mathoida base year oiribane Manipur ga yumthang nariba stat singna lauragliba khongthang ase Northeast region da khundariba yellow furup sing kannabagi achoba khongthang ne haina Chief Minister Nongthambam Biren gi post aduna makhatari